Haji Punja Sigoy, Story Collection in my Kaitaki and Mutata Quite Nopo, no looks of Golina Tram of Seri, Nasigi Pausi, the Gimaru Pau Karakanzeri. North Korea nuclear program negotiate Tobayaroi. Russian drone attack the Ukraine resort Norpil nuclear fuel storage facility Amata Tokre. Taksinkhiba di Leingakna Thabakta onthoktrabdi Makha Tana Changsingani CJP. India fertility rate milpaining wina hantarakpa asi nunang phongdokre. Haju pausandona mo pijari. North Korea nuclear program negotiate Tobayaroi. China President Xi Jinping North Korea de lakadaba khongjang amagi mayungna North Korea losing ba Kim Jong Un gi sakti lerabi machan pieduna state media numajing nimita phone ki statement am North Korea nuclear program assistant chan non negotiation ni haikre UN Security Council changsingi makha North Korea bu nuclear khulai paiba yahantrabasu Pyongyang na matam sanadagi hauna nuclear khulai paiba amasung ballistic missile program chathaba habisi makhoi hagni haiduna laki makhoi nuclear status asi 2023 da makhoi constitution da mayek chen idina laidi haiki nuclear power ma oina ekhogi status subchannel non negotiable ni haiba North Korea gi official random chingna phongba statement of the king machan pi Kim Jong na haiki nona makhoi da kihelakpa amta lemna tharui haina Makha ki leba si communications amasung foreign policy da maru eba warib lawa ma oiribi Kim Jong gi statement asi state media gi matung in ninthokab gi lewa po phawbo North Korea de lakatur ba China gi President Xi Jinping gi khongjat adi no magi mamang deni malingi manung da diplomatic ki oina thwai gi naitom ta ba leba sing mang dagi amo oiriba amasung akan ba international sanctions ki makha da leiba North Korea da Beijing na political amasung economic support pi ba mo oiri China President Xi Jinping Pyongyang da laliba khongjat asi sahi tare ki mungda han bani amasung mahani US President Donald Trump amasung Russia gi Vladimir Putin haukiba thara summit sing pangthokiba dugi matungdani Russian drone attack the Ukraine gi Chernobyl nuclear fuel storage facility amata thokre Ukraine gi Chernobyl power plant manakta Spain nuclear fuel storage facility amad Russian forces target to kre haina gengi Volodymyr Zelensky haikre International Atomic Energy Agency IAEA gi matungina nomaji nimiki attack aduna yamla bu changi nuclear material thamniba mafam adura meter khar laptona leba fuel reception building ma thina son kre Russia na 2022 da Ukraine na pong phaba lancha thari khebra tu mato drone samsung missile sin changna ni Ukraine gi city sing amasung infrastructure attack torkre April 1986 explosion amasung Moldas mangta khaba Chernobyl reactor adu mathakta containment akama Russia gi side drone amana February 2025 di son ki haju phabu ina reading sing adu normal background radiation levels tagi Henry Kyiv ki state atomic agency in gongtong na attack matam adu building adu da Spain fuel thamde haiki Taksinkhiba di Leingakna Thabakta onthoktrabdi Makha Tana Changsingani CJP NEET UG exam paper leak amadi CBSC ga mari lena tholiba conflict asi mari lena leba asi education minister Dharmendra Pradhan bisaliba seolosi manu do resignation tawgadabni haina masing yamna miyan Delhi Center mata da Khongjang Taksinkhiba du India Leingakna Thabakta onthoktrabdi Makha Tana Changsingani haina Cockroach party CJP ki founder Abhijit Dipke na phongdokre CJP ki supporters na Abhijit Dipke na phongdokre de Leingakna asi de leiba education system tholiba tongan watho asi de inkalali ba masing alo mahiro kya penadre haiba adu CJP ne sindona Delhi ki Center mata thagi leba asi union minister Dharmendra Pradhan bu masagi phamdei resign tawgadamni haina Khongjang asi de masing alo mahiro kya na sargya ba sina mai singna tali leba asi leiba education system asi de penadra ba miyamna leba asi gi India Leingakna ki mathada changsin ba peaceful oi ba Khongjang asi da masing yamna miyamna saruk ya duna mai pana pangthona khidam pangthokhiba gi damukta su CJP gi lusing ba Abhijit Dipke ne thagat pongtorri mahana makha ta adun hai seulama gi manung da leba asi union education minister Dharmendra Pradhan masagi phamdei resign tawba natra India Leingakna union cabinet ki mahapur onthoktrabdi lebak simbethuna Cockroach8 party na sindana Khongjang selakpa ya haina su section gwa thamlagli nakal amarom da CJP ne sindone India Leingakna ki mathada Tsangsinghiba Khongjang adu yaning de phongdoluduna atop lebak sindagi laktuna leba asi inkal aliba naharon sida influence tawduna leba asi da irang thona bse thari haina BJP ki national president Nitin Nabin na phongdoroli
Lakadore Parliament ki nongju mifam asing mari ni ngasi India block ki mifam pangthokadori lakliba mathang India ki fertility rate mi paingai oi na hantarakpa chile nungnam phongdorakre India ki fertility rate si yamna chawn 100% si nungnangai amani hena Tesla amadi SpaceX ki CEO Elon Musk na phongdorakre Maming lerba news agency amana India gi leiba total fertility rate asi hana yengrobda yam chawna hanthagre haina report tokhiba adubu court tawde malem asi khwaidi senjaw ba mi ma oiba Tesla amadi SpaceX ki CEO Elon Musk na mahaki official and X account post tawdura ofama si phongdorakibani Elon Musk na mahaki official X account thadroba si warol India gi leiba population asi kahendana thamna bonabda mathau tawa fertility rate atudagi hojik leibi India fertility rate asi yamna chawna hanthagre India da mayong nariba fertility rate hantharapai issue asi mathau taba khongthang lokatone menkhatna bhona batangai phadi haina phongdorkibani panbe yabadi haukiba tha sigi mari da malengi maming leraba news agency amana India gi fertility rate asi yamna chawna hanthagiduna nupi amada angang 2.1 gi changda khatamak koiri changlaba chahi kaya asida India gi ngasi oire fertility rate asi khwaigi nemba amani haina phongdorali Report is Makha Tana India capital New Delhi the fertility rate is 1.2 oiduna Finland gi leiba fertility rate gi so hantabagi mami chawna udi lakadari be sahi karas India gi hojik leiba population si yam thuna hantarpa ya bai oitopa kya le United Nations preparing for a world population kamari lene na hoke be sahi 2025 the phone ki ba report na mai buting ni India da leiba na PM da angang 1.9 khaktam magni hari Panba yabadi China gi leiba population masingdagi henda India na 1.46 billion population leidna malenda population yamba leba singmangdi India na khwaidi makok thongba leba amani haina hokiba 2023 te tonga ba news agency sing report tongda ki su leikrabani Mobile food processing training hokri Manipur Food Industry Corporation Limited ta pan imphangi me Makha da khulkhul awang na kaida leba social development society SDS na sinduna ITP singu eba chaigola machip na chathaga da bakhana mobile food processing training asi nonga da relic camp ta hokre training hodo pai thoromadu lamna ACG MLA khomanta ma ibomsa SDS ki president ke chawton food scientist talent pintu na chingba saruk yaki vocal for loyal haina pak thinda pangthoi training aduda IDP ni phuna saruk yakari thoronga mari leine na Thorongam marine KIC bomb sa eminent high tholi birang asina maram moraga chahi om hena masam sa me min konda hanjena da dagi ril kente leiba khunja sing da mo MLA mo ene kaisu to bungam da no ai to phogi adubu ITB sing masam sa me da hanjena da lep na honari ICAR Manipur Center ne best stall award phangki Manipur lenga ke agriculture department ke state agriculture management and extension training institute na sindona pangthu ke be state Krisi Mera 2026 ICR Research Complex 4NE Ice Region Manipur Center Lempempat Impana Pass Best Stall Award 2026 Pankre ICR Research Complex Manipur Sindana Manipur Center na research ki lamda tawkiba thabak sing tonga mamakang mahi marong hena phagana ba agricultural technology farm machinery and implement integrated farming system amasung farmer oriented extension activity da tawrib thabaki dam award pirakpani hairi Ibal Pangtoki State Krisi Mela 2026 da ICR Research Complex Manipur Center na hang lebi sto lomi sing mahiroi sing entrepreneurs sing Leingakna officials sing amasung visitors sina khoida khibagalo na display amasung demonstration tawduna khangkiba du muching thanangai uiba amani asida sunatana center asina crop science horticulture natural resource management agriculture engineering livestock fishery amas agriculture gi extension gi lamda tonga ma technology amadi innovation kya develop tawkiba du nithini miyam da khangki adugi damak resident center asigi head Dr. S Basanta Singh scientist sing technical staff supporting personnel amasung KVK gi staff sina kathopa lena tawhiba thapak sing adugi damak thagar phungdoki state level ki agriculture department state level te krisi mela sinba sigi damak ta thagar amasung nuwa bis phungdoki hairi jiki wena team tanga sida Paulu Sincere number 4 mukani